ꯃꯃꯥꯡꯉꯩꯗ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯡꯗ ꯐꯖꯕ ꯏꯁꯩ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯁꯥꯔꯤꯕ ꯖꯒꯣꯏ ꯇꯧꯔꯤꯕ ꯃꯨꯚꯃꯦꯟꯁꯦ ꯍꯦꯔꯣ ꯍꯦꯔꯣꯏꯟꯗꯨꯒꯤꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯝꯃꯤꯕ ꯐꯤꯂꯝꯁꯤꯒ ꯑꯃꯨꯛꯇ ꯆꯥꯡꯗꯝꯅꯔꯒ ꯑꯝꯇ ꯌꯦꯡꯕꯤꯌꯣ. ꯍꯧꯖꯤꯛꯅ ꯖꯤꯟ ꯁꯦꯒꯥꯏꯕ ꯃꯇꯠ ꯃꯇꯠ ꯍꯣꯕ ꯁꯦꯠꯀꯅꯤ, ꯂꯦꯗꯔꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯀꯅꯤ, ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯀꯧꯕ, ꯑꯗꯒꯤ ꯃꯥꯡꯂꯣꯝꯗ ꯇꯨꯡꯂꯣꯝꯗ ꯀꯣꯠꯊꯣꯛꯄꯤ ꯃꯌꯥꯝꯁꯤ ꯁꯦꯠꯂꯒ ꯆꯣꯡꯁꯟꯗꯅ ꯃꯣꯏ ꯃꯁꯦꯟ ꯒ꯭ꯔꯨꯞ ꯗꯥꯟꯁꯀ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯋꯦꯁꯇꯔꯟ ꯀꯜꯆꯔꯁꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯇꯅ ꯍꯧꯖꯤꯛꯁꯦ ꯐꯤꯂꯝꯗ ꯌꯥꯎꯕ ꯏꯁꯩꯀꯁꯤꯗꯤ ꯌꯦꯡꯕ ꯌꯥꯕ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯃꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯅ ꯑꯌꯥꯝꯕ ꯐꯤꯂꯝꯗ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯆꯣꯡꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯅꯠꯇꯕ ꯃꯨꯚꯃꯦꯟ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯔꯛꯄꯁꯤꯗ ꯐꯤꯂꯝꯁꯤ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯆꯠꯈ꯭ꯔꯦ. ꯑꯗ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯂꯣꯟꯌꯥꯟꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯌꯥꯎꯏ, ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯌꯥꯎꯏ. ꯆꯨꯝꯊꯣꯛ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯔꯤꯚ꯭ꯌꯨꯗ ꯃꯥꯔꯀꯤꯡ ꯇꯧꯔꯝꯒꯅꯤ, ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯆꯨꯝꯊꯣꯔꯛꯇꯅ ꯑꯗꯨꯝ ꯎꯠꯈꯤꯕ ꯑꯗꯨꯝ ꯌꯥꯎꯏ. ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯑꯣꯅꯦꯁꯇꯤ ꯂꯩꯇꯕ ꯁꯤꯒꯤ ꯈꯨꯗꯝꯅꯤ. ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ, ꯗꯦꯗꯤꯀꯦꯁꯟ ꯂꯩꯇꯕ, ꯑꯗꯨꯅ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯝ ꯋꯥꯒꯅꯤ. ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯇꯅꯁꯨ ꯑꯗꯨꯝ ꯂꯩꯔꯤ, ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯦꯝꯗꯣꯛꯀꯗꯣꯏꯅꯤ ꯃꯁꯤ. ꯑꯗꯨꯅ ꯐꯤꯂꯝ ꯇꯧꯕꯤꯔꯤꯕꯁꯤꯡꯗ ꯑꯗꯒꯤ ꯏꯕꯤꯔꯤꯕꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯄꯤꯔꯒꯗꯤ ꯃꯁꯤ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅ ꯈꯜꯂꯦ. ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯁ꯭ꯀ꯭ꯔꯤꯞ ꯏꯕꯤꯔꯤꯕ, ꯑꯦꯛꯇꯤꯡ ꯇꯧꯕꯤꯔꯤꯕ, ꯗꯤꯔꯦꯛꯁꯟ ꯇꯧꯔꯤꯕ, ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯁꯤꯃꯗꯤ ꯌꯥꯕꯅꯤ ꯌꯥꯗꯕꯅꯤ ꯍꯥꯏꯕ ꯗꯨꯁ ꯑꯦꯟ ꯗꯣꯟꯠꯁꯦ ꯈꯟꯗꯣꯛꯇꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯁꯨꯝ ꯆꯠꯂꯛꯄꯁꯤꯅ ꯃꯗꯨ ꯎꯠꯊꯣꯔꯛꯑꯀꯥꯟꯗ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯂꯛꯑꯦ. ꯄꯕ꯭ꯂꯤꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝ ꯃꯇꯧ ꯇꯝꯃꯦ. ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯅ ꯁꯨꯝ ꯃꯇꯧ ꯇꯝꯃꯒ ꯔꯤꯁꯥꯏꯀꯜ ꯇꯧ ꯂꯩꯕꯅꯤ. ꯑꯗꯨꯅ ꯃꯁꯤ ꯊꯤꯡꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯔꯤꯄꯤꯠ ꯇꯧꯖꯩ. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯏꯁꯀꯔꯠ ꯀꯧꯅ ꯁꯦꯠꯄ, ꯍꯨ ꯃꯊꯛꯇ ꯁꯦꯠꯄꯒꯤ, ꯑꯗꯨ ꯐꯨꯔꯤꯠ ꯀꯣꯠꯊꯣꯛꯄꯤ ꯂꯤꯠꯄꯒꯤ, ꯖꯒꯣꯏꯗ ꯆꯣꯡꯕꯒꯤ, ꯐꯟꯕꯒꯤ, ꯅꯤꯛꯄꯒꯤ ꯁꯤ ꯌꯥꯎꯍꯜꯂꯤ ꯌꯥꯎꯍꯟꯗꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯥꯏꯕꯅꯤ. ꯁ꯭ꯀ꯭ꯔꯤꯞ ꯏꯔꯛꯄꯗ ꯌꯥꯎꯔꯛꯄꯅꯦ ꯍꯥꯏꯅ ꯏꯁꯩꯗꯁꯨ ꯈꯪꯗꯦ, ꯋꯥꯔꯤ ꯄꯔꯦꯡꯗꯁꯨ ꯈꯪꯗꯦ. ꯑꯗꯒꯤ ꯗꯤꯔꯦꯛꯇꯔꯗ ꯍꯥꯏꯕꯅꯤ ꯑꯁ꯭ꯀ꯭ꯔꯤꯞꯇ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯅ ꯗꯤꯔꯦꯛꯁꯟ ꯇꯧꯖꯕꯇꯅꯤ ꯍꯥꯏꯅꯤ. ꯑꯥꯔꯇꯤꯁꯇ ꯑꯃꯨꯛ ꯍꯥꯏꯅꯤ ꯃꯣꯏꯅ ꯇꯧꯕꯅ ꯗꯤꯔꯦꯛꯇꯔꯅ ꯍꯥꯏꯕꯤꯔꯨ ꯇꯧꯕꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯦꯛꯁꯟ ꯇꯧꯕꯁꯦ ꯃꯁꯤ ꯄꯣꯏꯟꯠ ꯑꯃꯈꯛꯇꯪꯗ ꯑꯦꯇꯦꯝ ꯇꯧꯕ ꯌꯥꯔꯛꯇ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯐꯤꯂꯝ ꯐꯣꯔꯝꯗ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯄꯤꯜ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁ ꯒ꯭ꯔꯨꯞꯁꯤꯒ, ꯗꯤꯔꯦꯛꯁꯟ ꯇꯧꯕꯤꯔꯤꯁꯤꯒ, ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒ ꯑꯍꯨꯝꯁꯤ ꯑꯝꯇ ꯁꯦꯃꯤꯅꯥꯔ ꯀꯟꯐꯔꯦꯟꯁ ꯑꯃꯇ ꯇꯧꯕꯤꯌꯨ. ꯑꯍꯨꯝꯁꯤꯗ ꯇꯧꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯃꯣꯠ ꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯏ. ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯕꯤꯔꯤꯕꯁꯤꯡꯒ, ꯗꯤꯔꯦꯛꯁꯟ ꯇꯧꯕꯤꯔꯤꯕꯒ, ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕꯒ ꯑꯍꯨꯝꯁꯤ ꯄꯨꯜꯂꯒ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯇꯧꯔꯒ ꯀꯔꯦꯛꯁꯟꯁꯤ ꯁꯤꯗꯒꯤ ꯍꯧꯕꯅ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯩ. ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ, ꯇꯧꯅꯕꯁꯨ ꯍꯣꯠꯅꯖꯒꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯐꯤꯂꯝ ꯅꯝꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯏꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯔꯒ ꯇꯧꯔꯛꯄ ꯅꯠꯇꯕ, ꯑꯗꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯃꯣꯏꯅ ꯈꯔ ꯇꯝꯃꯒ ꯈꯣꯠꯂꯒ ꯈꯤꯇꯪ ꯍꯩꯔꯒ ꯇꯧꯔꯛꯄꯁꯨ ꯅꯠꯇꯕ, ꯃꯣꯏ ꯃꯁꯦꯟꯁꯦ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯂꯩꯌꯦ ꯃꯥ ꯄꯨꯊꯣꯛꯍꯜꯂꯁꯤ, ꯑꯗ ꯃꯥ ꯃꯦꯀꯞ ꯍꯩꯕꯅꯤ ꯃꯥ ꯇꯧꯍꯜꯂꯁꯤ, ꯑꯁ ꯑꯦꯛꯇꯤꯡ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯇꯧꯔꯁꯤ ꯀꯥꯏꯅ ꯃꯣꯏ ꯃꯁꯦꯟꯁꯦ ꯈꯥꯏꯖꯤꯟꯅꯔꯒ ꯐꯤꯂꯝ ꯅꯝꯅꯕ ꯍꯣꯠꯅꯔꯛꯄ, ꯅꯝꯁꯨ ꯅꯝꯃꯛꯄ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯃꯁꯤꯡ ꯈꯪꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩ. ꯑꯗꯨꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯗꯨꯅꯤ, ꯑꯩ ꯇꯧꯔꯔꯣꯏ, ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯁꯦ, ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ, ꯑꯩ ꯆꯥꯛ ꯆꯥꯖꯔꯔꯣꯏꯒꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ, ꯑꯗꯩ ꯏꯃꯥ ꯅꯨꯄꯥ ꯍꯥꯏꯕꯒ ꯏꯌꯥ ꯅꯨꯄꯥ ꯍꯥꯏꯕꯒ ꯀꯔꯝꯕꯅ ꯍꯥꯏꯒꯗꯣꯏꯅꯣ ꯀꯥꯏꯁꯤ ꯈꯪꯗꯕ. ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯎꯁꯜꯂꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏ ꯂꯣꯟꯌꯥꯟ ꯌꯥꯎꯕꯅ ꯇꯧꯔꯤꯁꯦ. ꯑꯗꯣ ꯐꯤꯂꯝꯗꯣ ꯃꯀꯣꯛꯇꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯃꯃꯤꯡ ꯊꯣꯜꯂꯤꯁꯦ ꯂꯣꯟꯌꯥꯟ ꯁꯤꯖꯤꯟꯅꯒꯨꯝꯁꯦ ꯍꯥꯏꯔꯗꯤ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯆꯠꯅꯕ ꯀꯧꯅꯕ ꯃꯃꯤꯡ ꯈꯔ ꯃꯦꯖꯣꯔꯤꯇꯤꯗ 80%, 90% ꯇꯧꯔꯒꯗꯤ ꯑꯃꯅꯤ ꯌꯥꯎꯕꯗꯨꯗꯤ ꯈꯔ ꯑꯦꯛꯁꯀ꯭ꯂꯨꯖꯤꯕꯜ ꯑꯣꯏ. ꯑꯗꯨ ꯅꯠꯇꯗꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯃꯃꯤꯡꯁꯦ ꯐ꯭ꯔꯥꯡꯀꯣ, ꯑꯗꯒꯤ ꯖꯦꯛꯁꯟ ꯀꯥꯏꯅ, ꯑꯗꯒꯤ ꯔꯣꯅꯥꯜꯗꯣ ꯀꯥꯏꯅ ꯃꯃꯤꯡꯒ ꯊꯣꯛꯂꯛꯀꯅꯦꯕ.
hero ki mama na basing heroine ki su adi Jasmine atu ata ka tor ka ne masi sum thu hai ni yam lu ba moi film da hau dei loi ba pung ani yam ni kun muk sang ba ani ma khai muk sang ba cinema si da ma ko tin ma ton ba ma ming loi kau ka noi film si yaw sam do hai di film don tong nam mo hai ba sat ma na ba adu hai ro ni di mapa mama da ta ro ni wa li ro ni mapa mama la ga mo kap ra ni asi cha sang ni to se hai ni to to na ti da sin ka ma pi yu ko pi yu ma sang ta ro han de ki si ma ti ya na to hai se yu da ka to lo ga ja nyam dei adu ai khoi na pai ti ne da nam pa ya ma film ma ya mama sung se lo yaw adu pa se le ga tham ba da si problem thoi ni ga jan lai si adu sim ya ba mong oi di ji hai se tu ma ko ti ma ton phau da adu ma ne loi yaw ro po tu na ka mai sim ada thing na tham ne adagi mai khang na cha na na haron organization ama da ka ke taw ni pressure bi hal ani aduna film forum da pham ba hai se si nei ba akoi ki si so ma ya si gi target taw su ba ngang ma su taw ni sin ko sin ni ne taw ni